Khurumjari Image TV meeting tapi di basingbu menen nomaitem hataram oksari masinu tilipau pizari Malim gi mafong khuding da hepatitis day tharam pangthok na bagum Regional Institute of Medical Science Medical Department sinduna it's time for action haiba hiram da RIMS Hospital gi General OPT block da World Hepatitis Day 2024 gi tharam pangthok kre Thoramaduda RIMS ki Director Professor G. Sunil Kumar Sharma and BHCP State Nodal Officer Dr. R.K. Roji, Department of Medicine ki Nodal Professor K. Romeo, RIMS ki Microbiology Department ki Head Professor K.H. Ranjana, RIMS ki Dean Professor Brojen Singh Akoijamna Chingbakayana Toiba Mituleng Chinwain Saruyaki. Thoram Maduga Mari Lainana RIMS ki Director Professor G. Sunil Kumar Sharma Fongdorakpada Hepatitis Haidiba Laina Asi Yamna Luba Amadi Nabada Layang Bawa Laina Amani Maruina Hepatitis B Amadi C Asi Yamna Satiba Ama Oidibani Liver Cirrhosis Cancer na Chingba Satiba Laina Kaya Layang Duna Tuna Fahanba Ngakthokpa ngami adubu hepatitis na naraba miyoidadi anaba asi fahanaba khonabada khara wana thoi masina sibagi changsu yamna wangi hepatitis asi pokpadagi hauna angang singda kapthokpa yamna maru oi masina khara makhaidi ngakthokpa ngamgani aikhoina ngasi udrabasu malemna hepatitis na naba missing asi aduki matik yamli masi ngakthoknabagi dama laingang nasu awareness kaya ama sinduna camp pangthoktuna miyam da lem na hida langthak su piri haiba wafum phongdoki I repeat at the end, like as a healthcare worker, as a unit, as a team, we all need to fight this disease so that we reach the target of 2030. By then, the WHO is trying to eradicate most of the dangerous disease in the society, including HIV, hepatitis B, C, tuberculosis B. So 2030 not very far away, and for that is time for action. Thank you, everyone. It's time for action haiba hiramda malemgi mafung khuding makta pangthokpagum World Hepatitis Day 2024 gi thawrang asi pangthokkhrai Manipur Network for Positive People MNP+ amadi part ka khusamnaduna sinduna Imphal gi MG Avenue da leiba Hotel Yaifabada pangthokhiba thawramaduda Dr. R.K. Roji State Nodal Officer NBHCP National Health Mission Dr. K.H. Lokeshwar Medical Superintendent Jenims Dr. K.S. Sasikumar Mangang Ombudsman Max Hijam Dinesh Kripa Society Y. Sasikumar Saso T.H. Jotin Care Foundation and Roshan VP IDUF Dr. Lucy Duidang CMO Kamzong Amadi Dr. Tipawali Namairakpom Deputy Director Max na Athoiba Mithunglen Sin oina saruk yaki Tharamaduga Mari Lainana Dr. R.K. Roji na Fongdokhibada Numit asi hepatitis B Puthokhiba Numit adubu Ningsingbo oina pangthokpani Malemgi oina hepatitis asi yamna sathiba laina ama oidi India lainga nasu laina asi thengnanaba lemna test tauba amadi layengbagi khudongchaba piri Manipur da su leiriba district khudingmakta lemna screening tauba diagnose tauba amadi layengbagi khudongchaba piri RIMS amadi Jenims tasu laina asigi model treatment center hangduna leiri loinana hepatitis ki vaccine su lemna piduna lakli vaccine asi mapung fana mipu Fongdoki Manipur the high program is launched to Bakanda, RIMS Amadi Jenims the Queen, Model Treatment Center Haina Kangaba, Amadi State Laboratory Center Haina Kangaba, Asi operationalize Uhela Haraga, high program Asi Aquina Hodoki. However, Matamda treatment of hepatitis C along with screening of hepatitis B and C. So now Doksaki, Madam the program Asi phase manner that Taugataba Madam Ama Oibanina. Lamdam asida sangdraba yadaba potsai maruina petroleum product na chingwa national highway da pusilakpa matamda laingak na matik saba security piduna obstruction amata yaudana sanghanaba honabiu haina All Manipur Petroleum Product Transport Association gi president Sangam Tamhaya na Fungokre Ngarang Teles compound laiba ibo yai masumang lila sanglen da pangthokpa
excessive monetary demand and extortion along Imphal Jiribam Road Haiba Hiramda Nomagi Oiba Khana Nainabagi Tauranga Mari Lainana Mahakna Hai Belly the Lairiba petroleum product ka Mari Lainana business story Basinda Ubatang Gamlui the Batiman Kaya Taurapagi Matanga Khana Nainabagi Tauramasi Tangai Fadaba Pangtok Taba Yarak Tabadagi Pangtok Pani National Highway 37 gi lambi asida gari driver singda apanba kudong sadaba kaya ama hoji haju mayok nari loinana laingak na security matik sana pi dabana pochai pusilakpada nongmai kapsin bana chingba kudong thiba kaya amasu yauri amadi pochai pusilakpada athingba piduna Manipur da leiriba miyam da awaba pina ba khonariba kaya asida laingak na ahenba midyeng sangduna asigumba thabak sing asi thingna ba khonabiu hongdokhi Law and order is a lady was a garsina, the full as a Napiragadi Aquida, Namasanti, when I would be essentials, columns in it to be one and ever gasking was a problem, never tow in the Mamji, Mena, Matixana, Security Piragadi, Yamna, we garrison just smallly, Moy the Yamnaki, Kangan Salagadi, Parankaini, I don't know any comment design in it. Hariba. Education as na 2016 hamadi 2018 gi MTS written test exam ki result lakliba July 13 dagi haugadoriba assembly session da akaknaba matam ama thabiraga result haidok pidrabadi chara henbana chingba akanma khongjang kaya sangsinnaba sem sal loire haina education as MTS written test completed 2018 batch ki JSC gi disabled cell gi convener Pebam Gobind Chandrana Fongdorkli Wafam Asing Asi Kaisampa Laimazam Laikai de Leiba Yaifa Tony Community Hall the Joint Action Committee JSC Education as MTS written test completed 2016 Namadi 2018 batch na Sinduna Fongdokhiba Wakat Mifamaduga Mari Lainana Fongdokhibani Mahakna Makha Taraduna Hai Hokiba Zahi 2016 to 18 the Directorate of Education as the notification talk to na Post summary ga tarahum doigi written test low ikraba multitasking staff MTS ki result hojik fawa haidoktana leiriba asi lenga ki karamba aron ba agenda leibagino sahi tare nifan sangna CM unabagi ayawa pi da bahaibasi candidate listing kundarukpu mirai bibani haina lowi candidates Sada yang khaidi S bar oire maramaduna akhanaba thaurang ama semdragadi JSC na akanba khongjang sangsilakani loinana Manipur Assembly session khudingmakta Manipur gi Chief Minister na result haidoknaba tauge haiba wafong kaya fongdokliba si miyam da namthak tawbani asigumba miyam da namthak tawbagi hainabi asi tokpiu hainasu fongdokhi Hojibado result haidoktura leibasina maram orga ekhoigi disabled sing the suit that Mayam City Zoo is it Baroiba service that we have given my chain and documents. Aduna Maramorga, Sagi, Ladybug, Tapushing, I hope you are quite a high, assuming the high had the legation to Tabi Basulate. As soon as we had a lagade equate with Ladybug, result I hope you drug the equate Trahan, but again, and Dr. Nakoy, she cited the Sujato Bigi, Pum York, and they have my Tamjagi. Sunday Eco Club activities ka loinana IRCS Kaksing District na tha khudingi aroiba Sunday khudingi pangthok kadaba monthly community service ngasi anganching Eco Fa Kaksing da hudokrai ngasi gi thauramda main resource person oina athopam Roman Rosing MPS additional SP Kaksing na afaba citizen ama oibagi tangai fadaba amadi career choice ki matangda wangang kibaga loinana wahang pahong tongnakhi IRCS Kaksing District Branch ki Makhada Leiba Junior Red Cross Society gi Martin Grammar School amadi Grace Cottage Academy Kaksing gi unit singdagi lakpa mahiroi humfu yauna Sanjoy Football Coaching Center Kaksing gi player sing amadi regular Sunday Eco Club ki volunteers sing punna mioi sama romna ngasi gi thauram da saruk yaki thauram du da Bon Mahatsab 2024 gi team Imagi Mingda Upalama amasung U Thasi U Hinghansi gi pandamda saruk yakiba singna angan sing Ecofa Kaksingda Upal sing Thaki
हौखिबा चाहीगी मे अहुमदगी हौदुना कुकी नार्को टेरोरिस्ट सिंगना अपुनबा मणिपुरगी ngamkhaidagi machet ama faktuna tokhaib administration ama semnanaba satharakiba lanphamda maraibaki ngamkhai kaidanaba honabada haukiba chahigi jun tarada singda kadangbangi lanphamda thawaina pontha pikraba athoba saikom sanjit kumar elias subolgi chahigi kumon firoigi thauram asi pangthokkhre Laikhidraba Athova Subol Uripok Asom Lekai Saikom Rocket Amadi Saikom Ombi Purnimasi Anigi Masanupa Ahulni Nasigi Tauramaduda Laikhidrabagi Tawaina Taibang Mapugi Laikolda Ingna Signa Laijarunaba Taibang Semba Mapugi Mafamda Taunizakibaga Loinana Maikai Kayadagi Lakiba Mioisa Kayana Mitlu Piranga Loinana Hai Laikatuna Ikai Kumnaba Utki Lambi sorokta mafam sadana amon akai hundopagi hainabi thaduk lasi isama ki sumang mangol luna nana thambagum miyam na chaliba lambi asisu luna nana thamlasi haina arambai tengol unit 18 gi commander Kerson thodam na phungdokre wafam asi arambai tengol gi lusing purel korong anba khuman gi mideng makhada arambai tengol unit 18 uripok na sinduna uriport Kang Sup Lambi gi Chairap tagi Iroi Semba Faubagi Lambida Sathakiba Cleanliness Drive Amagamari Lainana Phongdokhibani Mahangna Makha Taraduna Hai Lambi Sorok Haibasi Aikoigi Sagyeng Mingchelni Maram Asina Lambi Sorok Luna Nana Thamba Haibasi Yamnamak Tagai Fade Yungi Amot Akai Singh Puthorak Laga Lambi Sorok Ta Paisinba Natraga Turelda Thadabagi Hainabi Asi Thaduklasi Yungi Amot Akai Singh Adu Mafam Sana Tasinduna Thambiraga Siwest Vehicle Lakpa Matamda Sinabiyu Lambida Amot Akai Paisinba Asina Lambi gi Masak Thihan Batanatana Lambida Chathok Chasin Tauriba Miyoi Singda Sauna Khudong Sadaba Kaya Mayok Nahalli Arambai Hairaga Lan Khaktamak Thenagani Haiban Miyamna awaba taraklaba matamda mateng pangnabagi damak arambai tengol na matam punamakta sem saduna lei haina mangna phongdokhi adubo lunan bai je koi lambi so ai je ko saken jen ne aduna yari ge lunan na thamnaba ona mina se mam na si koi aramai ma ti ai je ado kari gumba koi amot pa pataba hoti na ko su moham jana la ko ba si ge anam na to gele ko to ana arambai aga koi na lan khat the na kari ai le ke baza ge angam mate koi na song ya kali haina asi bak lai left left ni khongkhon jo hal ro Miyamna Pamna Thaknariba energy drinks singda Sizinaba formula technology ama Manipur da hanba oina puthokle hairiba energy drink ki formula asi Intellisom Consulting Private Limited ki makhada leiba unit ama oiriba Dr. Usa Thiam Hollander Food Innovation Laboratory Sangai Pro Mamanglai kaina puthokpani hairi Hiram Masiga Mari Lainana Manipur Press Club ta pangthopa paumisting unabada Intellisom Consulting Private Limited ki Center in Charge Maibam Susimana haikibada formula asi athlete worker amadi office ki thabak tauriba miyoi sing yauna kanagumbana haksang sok tharaba matamda pangal pinaba thaknariba energy drink sing sembada sizinariba machak makhal amani Matam Sangna research tauraba matungda hairiba energy drink ki formula asi puthokpani tongan ba haira yauna product kaya da formula asi haptuna sangyeng taubada atopa state singdagi pusilakliba energy drink singda fangliba energy aduma fangba ngamle haina phongdokhi tungda energy drink formula adu paumi singi mamangda launch tokhi Hanam yaure aduga nauna aikoina research tawraba matungda formulation anauba mako energy drinks da aikoina phangba ngabjere hariba formula sing asi aikoina field the trial tawraba matungda success oire hariba matungda ngasi aikoina formula asi press release ga matung ina formula asi aikoina launch tawbagi ko mari leina ngasi press release asi smaina pangthukje Doctor Amaga Anaba Amadi Anaba ki miyoi singa afamari thamge hairabadi amana amaga gi pukning khangdokna bachangi haina RIMS ki psychiatry department hanagi head Dr. R.K. Lenin na phongdokre wafam asing asi All Manipur Medical Students Association AMSA Amadi NIDSU Club Luang Sangbam na sinduna Luang Sangbam Community Hall da pangthokhiba nomagi oiba lem na layeng bagi thauram aduga mari leinana phongdokhibani Dr. Lenin na makha taraduna hai mahiroi singna mahi masing tamba khaknatana community da satuna community
singna lairiba yumlei kairai amadi makhoina thengnariba awaba sing yengsin batanatana door step ta laktuna miyamgi mateng khara pangba ngambaga loinana makhoina tamliba textbook ta yauriba asi khaktanatana ahenba losing khara tamba ngamnaba ngasi gi lemna layeng bagi thauram asi pangthokpani mahai tamliba lairi khakta haibana yade masiga loinana laisu su khangdaba yade makhoina doctor oiraba matamda miyamga karam loinagani miyamgi awa ana karamna share tauba ngamgadage haibagi tangai fadaba lei doctor amaga anaba amadi anabagi miyoi singa leinariba mari adu hida khakta iraga yadaba amadi afaba mari ama semnaba honabada amana amagagi pukni khangdoknaba changi hainasu phongdokhi singa akoi ge anaba singa anaba gi party ga leinari ba mari se akoi hida khakta iraga na yaroi daba akoi ga mari agadna ba semba matamda amana amagi pungning khangdokna ba amana amagi awa ana se khangna phangbi ba khodam hoina akoi ge anaba gi party singna su doctor da wana hona jariba anaba punamu pu phaning bagi wakhalon da yengba oiraga su kariguma kan da misunderstanding leibe se karmai toraga akoina kaino to adjust torakanda animaki कोई पुंगनी वा खंगना नबगी अदुगुमा एक्सपीरियंस तो फील्ड एक्सपीरियंस तो तमना नबगी खुदोंग चामा पिन नबई दम कोई फील्ड लाक्चब बिष्णुपुर अकोइबा अपुनबलु बालगी अहानबा फाउंडेशन डे बिष्णुपुर कैथेल लैबा यांगोइनिंग थौ कम्युनिटी हॉल दा थासिगी हौखिबा कुनमंगा दा सगोल सेल नुमिता पांगथोख्रे थौरमदुदा यूनाइटेड वुमेन डेवलपमेंट ऑर्गेनाइजेशन उदोगी सेक्रेटरी आर के टोम्बिसना बालगी प्रेसिडेंट लोइटोंबम देवचान बाल वुमन विंगी प्रेसिडेंट ओइनाम बिना रिटायर्ड डिस्ट्रिक्ट एंड सेशन जज ए नौटुनेश्वरी ना अथोइबा मिथुंगलेन सिंह अमदी वंगांग लोइ ओइना सरुक याखी थौरमदुदा सरुक याखिबा मियामना मिनिट अनि तुमिन लेप्टुना थवाइना पोंथापी खरबा लैबाक निंगबसिंगदा इकाई खुमनबु उतखी दि इमा लैबाकिदमा पुनसिन बगी वासक लोमिनखी रिटायर्ड डिस्ट्रिक्ट एंड सेशन जज ए नौटुनेश्वरी ना फोंदोखिबदा मणिपुर दा हौजिक थोलिबा इरांगसिदा कुकी मिलिटेंट सिंगना माइतै कयागी युम मै थादना नोंमै कापतुना पुनसी कया मांगल ताखल्लिबा कयासी सोइख्रे हाइरगा यागद्रा पुनमक पालिबा लैंगाक असिना दायित्व लौगदबनी मरमदी लैबाक असी रूल ऑफ लॉ चटनबा लैबाकनी मरम असिना लीगल कॉन्सिक्वेंस सिंग लौखटफम थोकी हाइखी अबू गाइड फजन पीरेगा पीरप यादबगे वायरस कुकी गी चंगु चंगुब मफमद मोय मरोन तिन्नबा अमा तौनबा ओइरगदी मखोयगी मोयसे मतेक अमना अमा लोय पांगनय मसे इट इज जिनाइन इट इज फेक नेबा अदु ओइरगदी मैतै अखोयना लौरिबा अखोयगी वाखलोन से अखोयसे खितंग अखोयसे लेरइबा सिचुएशन सिना मरम ओरगा अखोयगी वाखलोन से होंदोकपा अमा दरकार ओइरेबा होजिकसे आइगी मोत वाखल ओइरे होजिक मतंग असिदा ngasi nungthali pau pijaba loijare mideng tabiriba chingbu amuka na khurumjare।